Kuki narco terrorist singna atamnana maitayda landaraktuna Manipurgi ngamkhaida singnarakhi maitaygi yum kai kaya mai thakiba mi kaya hatkibagi thodok chahi ama mapung farakpaga loinana ngasi awang sekmaidagi ima taretna Maru koktuna kanglatamna cycle rally chatkre seeking protection of indigenous people and territorial integrity of Manipur haiba pandamda KYDO awang sekmai kaujeng leimana sinduna chatkiba cycle rally aduda saruk yakhibi ima taretna kangla yawraklaba matung lai khurumki Maru koktuna lamdam asigidamak santi hanjilaknaba pandamda cycle thoduna kanglatamna lakhibi ima taret adudi CH Sobita Devi KH Inaubi Devi M Santi Devi M Ibeno Devi KH Sobita Devi TH Nanau Devi amasung KH Premlata Devi kawi ima taret ki cycle aduda aikhoi lan pamde protect territorial integrity amadi we want peace haina thaba placard singsu sijinaki ima taretna kanglada yoraktuna lai khurumluraba matung ima amana haikibada mapi mapa oiba sing ngasi dagi mikap thokpiro punna thokpiraktuna ingna chikna laiba lamdam ama ohenbiro haiduna ngasi ima taretna kangla ashida lai khurumba lakjabani haiki Kanaki mapanda ako ka daw puno. Panito! Puri mana! Lebana! Yahala say! Yes. Ako gi lawsa lagi paugi adu mo lawiro. Pagbi Oiba mama tari ngasidi lamdam sigi nungsiraba iraisa sing mikap thokdana lerambado ngasidi akoi tari na lusingaga isagi samhaw kakthaktung kakthalaga ikai khuna punna magmangdo na mukok tharaga isa sing tumduna leramba sing do mikap thokro ngasidagi mapi mapa Oiba sing do ngasidagi mikap thokpiro lampham asida punna khongamina duna ngasidi iramdam ase ingna sikna himba pungsi ama ohambiro haiduna akoi kangla sida lai khumbalak sogni ima tare ki matung imbiduna tumduna leramba iraisa sing ngasi